Augustbani Imphal Wahengbam Rajesh na pau pajari ahanbada maruiba pau Mukhyamantri Nongthoman Biren Singh na hairi Rajesh da lanjena duna leiriba miyoi singgi matam kharagi oba yum lising taret saragani Mukhyamantri na hai Rajya Sarkar gi karmachari sing amasung pensioner singgi thagi tolop chatliba tha October 13 gi mamangda pithoklagani Chandel Jila gi Naga singgi lawlokpa hobagi kumai Saban Kumren ngasi jila sinba tungna pangthokli Terrorism amasung terrorist singda sel thadaba amato oina puna thengnaminanaba Pradhan Mantri Narendra Modi na BRICS lebak singda appeal tawri amasung subscriber singgi pukning singsinnabagi damak BSNL na miyam da hena kanagadaba service taret hogdok lagani Mukhyamantri Nongthoman Biren Singh na hairi Rajya sigi tongan ba school amasung college singda sangjapam lawduna leiriba lanjenariba miyoi singgi matam kharigi oba yum lising taret saragani Mukhyamantri gi secretary ki darbar hall da pangthopa pahogi mipam amada Shri Biren hai lanjenariba miyoi singgi leinabagi damak yum lising taret sabada Kendra Sarkar na ayaba pire matam kharigi oba yum sing asi Bishnupur jila da lising ama Subna Taramanga, Chandel da Changwa Taramatoi, Churachandpur da Lisingama Chahum Kuntramatoi, Imphal East da Changwa Marfudra Mari, Imphal West da Chani Kunmanga, Kaksing da Lisingama Chani Tarataret, Kamjong da Humudra Mari, Kangpopi da Lisingama Chanipan Tarahumdoi, Amasung, Tengnopal da Chanipan Marpuni. Mukhyamantri hai Pradhan Mantri Awas Yojana gi makha da phangliba senpham asina konadabadagi Moirangi Phubala Sericulture Farm Kangpokpi amasung Churachandpur da yum lising ani changwa sanaba lupal ag mari pibinaba haijaki senpham asi kaithokpirapgidamak Pradhan Mantri Narendra Modi amasung Griha Mantri Amit Shah bu thagatpa phongdorokli Mangnai Diwali amasung Ningol Chakoba kumagi mangoinana relief camp te leiriba miyoi singda manga suba tangkaki oina lupa lising amamam piragani Mukhyamantri nahai Rajya Sarkar gi karmachari sing amasung pensioner singgi thagi tolop October 13 gi mamangda piragani Honorable Prime Minister, Honorable Union Home Minister, appreciate yum lising taret pire. Bishnupur da lising amaga taramanga affected areas sing. Like Sandel da yum sangwa ga taramatoi, Churachandpur da lising amaga song kun tramatoi. Imphal East da sangwa ga mokramari. Imphal West da sani kunmanga. Kaksing da lising amaga sani taratret. Kamjong da Humudra ga mari. Kangpokpi lising amaga sani pan Marfudra humdoi. Tengnopal sani pan ga Marfudra. Relief the Liberiba, we have Awama Mayamgi, by sap pending labor sing 1,000 per head people, 1,000 per head people see. I could marry the big ring. I don't know, Handakishu, live when you want Jacobugi Mama, Diwaligi Mama, say that Amukhana, inmate Kudingi, listen on Haduk Sereni, Aduga, government employees issue by 31st Tolo, Ne Pencil, Haduk Nabigi, ready later. Mukhyamantri Nongthoman Biren Makatan hai Singamasung Tampaki Mapam Singda Sakot Tharangi Thabak Sing Paikatnaba Kendra Ahenba Lupa Koti Lisingama Atuba Matamda Kaithorak Lagani Tampaki Mapam Singda Atuba Matamda Concrete ki lambi sing semba hauragani Mangnai Singi Jila Singi Oina District Headquarters Singi Akoiba kilometer Nipan degi tara phawba Lupa Koti Samat Humudra Manga Sangna Paikakani Mukhyamantri nahai Rajya Sarkar na Sing amasung Tampaki puna lambi sama taratret semnaba prastap tawbada Central Board and Infrastructure Fund gi makada lambi yangkai taret kidamak lupa koti chani taratret kaithorakle Lemauri basing atuma matamda yarkani haibigi thajaba phongdol aduna Mukhyamantri nahai nonglei nuksit remal na mang tahan kiba adugi damak lupa koti sama humudra kaithokpada ayaba pire Rajya sigi National Highway singda paikhaliba project singi marakta leiriba chayenaba singi Kendra gi Road Transport amasung Highways Mantri Nitin Gadkari na matam chana kut thingjinduna loisinnaba honabibabu Shri Birena thagatlakli National Highway ki hana pallaga leiramba project kuntraga nipan clearance leire National Highway 37 gi mapham kharada land compensation da pigi da mapham da pi horuk da ba piroi da mapham da piram magi khara dispute leibadu Honorable Mod Minister Gadkari ji kind enough Mamadugi 100 ka something land compensation gi do NICL na moi BR torani highway assurance pire work a lot of riba jaga yam clarity yam leina meeting the wari blore the high riba lampidana leiriba thabak khawdriba jaga sing sigi any kind of maintenance the NICL na purani madugi do sugudaba contractors sing na NICL dagi permission lorga dum suba yani haidana wari nare Mukhyamantri nahai Rajya da lupa koti chani kunchangna Malem Thaki football field sengwatnaba Kendra gi parliamentary amasung minority affairs mantri Kiren Rijiju na ase pathajaba pirakle football field asi sagadaba mapham athum matamda khangdok lagani
Kaksing District Police Commando gi apunba kangbu amana ngasi ayu anganbada Kaksing Jila gi manung chamba Wabogai Buffalo Farm da thihumba gi thabak chathakre. Police ki paun hai thihumba aduda sakhangdaba miyoi na thamjilamba oiramgani haina chingnaba cheng bora amada yauramba khujukhulai sing phagat pangamki. Phagalaba khujukhulai sing adugi manungda insas rifle ama magazine yawba Countryman 9mm pistol ama carbine magazine ahum .36 ki hand grenade ahum kapa yariba 9mm maru ahum tear smoke grenade ani tear smoke cell mari loinana atei polom kyasu phagat pangamle. Paugi maraktana atenba break ama. NABH Panglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJOY card paiba amasung government employee singisu laying bada khudong chaba vizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanapiu Tabiriba pawasi Akasbani Imphal degini. Chandel Jila gi Naga Singi Sahi gi Kumai Sabang Kumren ngasi Jila asida pangthokli Kumai asi Laurok Pantha haubagi Kumai ni numitchida miyamna makoi gi ahanba Laurok ki khwaidagi phaba mahi marong isor katuna chahi chupa mahakna nungsibiba amasung thaujar biba adubu thagatuna Kumai asi pangthokpani Akasbani sang Chandel Paumin hai Kumai asi Chandel Jila gi Naga Singna ningsingba thoktraba matamdagi pangthoktuna lakpani Kumai asigi damak October kulumdoi asi lisingama chamapan humburani pandagi Jila asigi miyamgi suti oina matamdugi Jila adugi Deputy Commissioner na laukthokki Sabran Kumren natraga Saban Kumrin natraga Burin Isa natraga Buren Pe haraga jukhangnaba Kumai asina lakpada SS Olis MLA na miyamda mapungoina Chandel Jila gi Naga Singda yaipa paujel pirakli Manipur gi Chingi Jila Singda Autonomous District Council sembagi matangda Hill Areas Committee na laurkibo warep Tangkul gi CSO singna yaningdaba phongdorokli Tangkul Nagalong gi President Chamber da ngasi pangthokiba paugi mifam amada TNL gi President Swart Basum hai Hill Areas Committee gi warep asi Ganatantra gi mayoktani matam khargi oiba mongda selection togduna Autonomous District Council sembagi matangda Hill Areas Committee na laurkiba warep adu Tangkul gi CSO sing maruina Tangkul Sanaulong Tangkul Katamnaok Saklong amasung Tangkul Nagalong na yaningdaba phongdorokli Tamenglong Jila gi Toksem Subdivision gi manung chanba Makwai Village da Jelat Wildlife Sanctuary onthokani haiba waphambu yaningdaba phondoktuna Wildlife Sanctuary asina soangadaba kul singi miyamgi khongchat ama ngasi chakre khongchat aduda saruk yakiba amana phongdoropagi matungina khunja singi ayaba yaudana makoigi kul sing Jelat Wildlife Sanctuary oina laukthokibani amasung warep asi Wildlife Protection Act 1952 gi mayoktani MSPDCL na ngasi tongan-tongan mamaphamsingda thiumbagi thabak chathabada mai huralamba consumer kumapan phagale makhoidigi manungda Imphal Electrical Division 1 dagi consumer ama Division 2 dagi ahum Division 3 amasung 4 dagi ahum Kaksing Division dagi taret Bisnupur Division dagi ama Senapati Division dagi taramatoi Jiribam Division dagi ahum yauri MSPDCL gi cherolaman hai khazna thiramdaba consumer tara marigi mai kapthatle All Manipur Nupi Maruk Konthokjom Kendra Area Committee gi General Body mifam ngasi kamung maisnam lekai peace contest da pangthokre mifam aduda hojik thokliba wathok asigi matangda khana nainabaga loinana Manipur gi ngangkhoi kannabagi damak lanthenariba asida loop asina makhata na saruk yakigani haina warep lauke Indian Meteorological Bibag na Odisha amasung awang nongpok barki mafam kya da ngasi paktak na nong chugani hari Bibag asin hai Bangkok Sagar gi nongpok mayai thangba sarukta depression leiba maramna nonglei nungsit kansilagli masina kha barki mafam kya da sun nong tagani Indian Meteorological Bibag Imphal Center gi pawng matungina Raja sigi jila punamakta akhak araw galonana ngasi nong chugani Tamenglong Senapati Ukrul gi mafam singda hayeng akhak araw galonana nong chugani hariba pibamasi mathangi numitasu ahongba leiroi Akasbani Imphal dagi pau tabiri Terrorism amasung terrorist singja sel thadaba amato ina punna thengnaminanaba Pradhan Mantri Narendra Modi na British Lebak singda appeal tori mangnai asigumba yamna luruba hiram asida mamai ani longbagi mafam leiroi Russia gi Kazan da pangthokpa tarataruk suba BRICS mifamgi plenary mifam loisanbagi thorom da wangangbada Shri Modi hai naha singi marakta dharmagi mingda haksinbagi wakalon tingnaba thaurangsing lokhatpagi tangai padaba lei Cyber Security amasung Artificial Intelligence AI asoi angam yahondanabagi damak malemgi oina punna thabak tawminnabagi tangai padaba sul lei
टेक्नोलॉजी की लम असिदा साइबर सिक्योरिटी डीप फेक न्यूज अमसुंग लाना पाउ संदोपा असि अचौब सिंगनब अमा ओइरकली अमदि मसिबु थिंगनब होनबदा ब्रिक्स लेबाक सिंगदगी चावरब थौदांग लै मांगहाई टेररिज्म क्लाइमेट चेंज लान मुंगनब अमसुंग सेल थुंगी फिबमदा लेखाई तादब यावना मालेंगी मफम क्यादा हौजिक थेंगनरिबा सिंगनरिबा सिंगी मरकता ब्रिक्स मिफम पांगथोप असि मतम चप चारे प्रधानमंत्री नरेंद्र मोदी ना चाइना की राष्ट्रपति शी जिनपिंग गसु उनदुना लेबाक अनी की वाफम क्या खनकी सब्सक्राइबर सिंगी पुंगिंग चिंगसिंगदबा भारत संचार निगम लिमिटेड BSNL ना मियामद हेना कानागदबा सर्विस तरेट हौदोकलगनी केंद्र की कम्युनिकेशन मंत्री ज्योतिरादित्य सिंधिया ना हाई 4G हेक हौदोकपदगी था तरुक असिदा BSNL की सब्सक्राइबर असी लाख 85 कोटी अमा लाख मरफूद हेंगले कंपनी असिगी अनोबल लोगो अमसुंग मियामद कानागदबा सर्विस तरेट हौदोकपगी थौरमद वांगांगदुना मंत्री ना हाई भारत असी मसागी ओबा 4G टेलीकॉम नेटवर्क सेंगटपा लेबाक तरुक की मनुंगदा अमनी हाइरिबा 4G टेलीकॉम असी अथुबा मतमदा 5G दा ओंथोकलगनी मांगना हाई BSNL की अनोबल लोगो असिना मपांगल थाजबा अमसुंग मियामना लाइन योबा ngambagi खुदम ओइरी अनोबल लोगो असिगी मथक्ता BSNL की अनोबा थौरांग तरेट हौदोक्तुना डिजिटल सिक्योरिटी मपांगल कंखननबा कम्युनिकेशन अमसुंग करमना मिपुंग खुदिमक्ता समनाहनगदगी हाइबसिदा अवोनबा पुरकनबनी अनोबा थौरांग तरेट अदुदी स्पैम फ्री नेटवर्क नेशनल वाईफाई रोमिंग इंटरनेट फाइबर टीवी एनी टाइम सिम कियोक्स डायरेक्ट टू डायरेक्ट सर्विस पब्लिक प्रोटेक्शन एंड डिजास्टर रिलीफ अमसुंग फर्स्ट प्राइवेट 5G नी केंद्र की इंफॉर्मेशन अमसुंग ब्रॉडकास्टिंग मंत्रालय की सीनियर इकोनॉमिक एडवाइजर RK जैन हाइरी लेबाक असिगी शहर चनी कुंट्रा मरीदा लनाई FM रेडियो चैनल सत्रेट कुंट्रा हांगदोकलगनी रांची द पाउमी सिंह द वांगांग द मांगनाई FM रेडियो चैनल 13 झारखंड की जिला तरुक बोकारो दियोघर धनबाद गिरिडीह हजारीबाग अमसुंग मेदिमी नगरीनी मांगनाई FM रेडियो चैनल सिंह असी हांगदोकनबा निलाम तौबगी थबक हौरे मियामना नवेंबर 19 फाउबदा दरखास्त थारकपा यागनी पंचायती राज मंत्री राजीव रंजन सिंह हयेंग नैदिदा ग्राम पंचायत थाकी वेदर फोरकास्ट हौदोकलगनी पंचायती राज मंत्रालयना इंडियन मेट्रोलॉजिकल विभाग का पुनः खुसमनदुना थौरांग असी हौदोकदबनी थौरांग असिना ग्राम पंचायत थाकता नुमित मंगानी खुदिंगी नोंचिंगी फिबम मांगजौनना खंगनबा अमसुंग पुंग खुदिंगी नोंचिंगी फिबम येंसिनबा खुदोंचाबा पीगदौरी थौरांग असिना खुंगंगदा लैरिबा मियोइसिंगबु हेना शक्ति पीदुना ग्रासरूट थाकता थोलकदबा खुदोंग थीबसिंग मांगजौनना सेम सानबनी मसिना लेबाक असे लैरिबा लौमीसिंग अमसुंग खुंजासिंगदा हाक्थेंगना कानबा पीरगनी हौजिक सानबगी पाउ नावरेम विक्टरदगी मणिपुर कांग एसोसिएशन सिंधुना वबगाई अवंग लेकाई वालिदा कांग संघ चथरीबा 63 सुबा सार चुरचान मेमोरियल कम नॉकआउट कांग टूर्नामेंट की ngasi सानखिबदा क्लासा ए कांगखुटना भाग्यवती कांगखुटपु पांजिल 13 मापन थोइख्रे वांगू अहलुप प्लेग्राउंड DFA मोइरांग सिंधुना चथरीबा मरी सुबा PH इराबोट सिंह फर्स्ट डिवीजन फुटबॉल लीग की ngasi सानखिबा द UYT थमना पोकपीना KIYDO क्वाक्ताबु पांजिल कुंट्रा सिनोदा थोइख्रे खा मणिपुर कॉलेज ग्राउंड चथरीबा ए प्रताप मेमोरियल मणिपुर यूनिवर्सिटी इंटर कॉलेज फुटबॉल टूर्नामेंट की ngasi सानखिबा मैच सिंगदा नंबोल एल सानोई कॉलेज ना यूनाको कॉलेज पु पांजिल मापन सिनोदा रीजनल कॉलेज ना नेलित पु पांजिल 8 सिनोदा बीर मंगोल कॉलेज ना MIT बु पांजिल निपान अमदा अमसुंग मंगोल गांबी कॉलेज ना मणिपुर कॉलेज पु पांजिल 3 सिनोदा थोइखी थंबाल मरिक कॉलेज चथरीबा ओइबेतोंबी मेमोरियल MU इंटर कॉलेज वॉलीबॉल टूर्नामेंट की नुपागी मैच ता एल सानोई कॉलेज ना मणिपुर यूनिवर्सिटी बु सेट 3 सिनोदा मयाई लंबी कॉलेज ना कामाख्या पेमटोन कॉलेज बु सेट 3 सिनोदा एल सानोई कॉलेज ना डॉनबोस्को मरामबु सेट 3 अनीदा अमसुंग थंबाल मरिक कॉलेज ना महाराज बोधाचंद्र कॉलेज पु सेट 3 सिनोदा थोइखी नुपीगिदा यूनाइटेड कॉलेज ना मणिपुर यूनिवर्सिटी बु सेट 3 सिनोदा अमसुंग डॉनबोस्को ना यूनाइटेड कॉलेज पु सेट 3 अमदा थोइखी नियामनिंग बाप्टिस्ट चर्च अमसुंग खांगचुइलियन बाप्टिस्ट चर्च तमेंगलोंग मिनी स्टेडियम द चथरीबा गॉस्पेल यूथ सॉकर 2019 की फाइनल संख्रे न्यू दिल्ली की मेजर ध्यानचंद नेशनल स्टेडियम द चथरीबा नुपागी हॉकी की मैच अमदा जर्मनी ना भारत पु पांजिल 2 सुनोदा थोइख्रे भारत अमसुंग न्यूजीलैंड की मरकता सानगदबा 2 सुबा टेस्ट मैच हयेंग पुणे की महाराष्ट्र क्रिकेट एसोसिएशन स्टेडियम द सानरगनी मैच 3 सानगदबा सीरीज असी भारत ना 1 सिनोदा मांगजिल थारी राजेश
अरोइबदा मरोइबा पाव मुख्यमंत्री नोंथोमम बीरेन सिंह हाइरि राज्य से लांजेनुरा लेरिबा मियोइ सिंगी मतम खरगी ओइबा युम लिसिंग तरेट सारगनी मुख्यमंत्री हाइ राज्य सरकार की कर्मचारी सिंह अमसुंग पेंशनर सिंगी थागी तोलप चटलिबा था अक्टोबर 19 की ममांगदा पिथोकलगनी चांदेल जिला की नागा सिंगी लौ लोकपा हौबगी कुमै जबान कुमरेन ngasi जिला सिनबा तुंगना पांगथोकली टेररिज्म अमसुंग टेररिस्ट सिंग सेल थादबा अमत ओइना पुन्ना थेंगनामिननबा प्रधानमंत्री नरेंद्र मोदी ना ब्रिक्स लेबाक सिंग दा अपील तौरी अमसुंग सब्सक्राइबर सिंगी पुनिंग चिंगसिनबगीदमक BSNL ना मियामदा हेना कानगदबा सर्विस तरेट हौदोक लगनी पाउ लोइजाई